Nupina chathaba meeot meeneida chennaba meeoi shing shibagi cheirak piyu haina Women's Action for Development ki Member Kshretrimayum Sapana taksinlakli wafam ase Palace Compound leiba Association asigi office ta pangthokkiba paugi mifam amada phongdokkibane Christian Network Positive Women Domestic Violence Forum yauna luptaret na punduna pangthokkiba mifam aduda Sapana na makata na hai lamdam asida nupana nupida chathaba crime sing dagi nupida chathaba crime sing na masing hele masigi manung channa haukiba numit kharani Thokiba Vidya Misi, Hairiba Todok Singasi, Lingak Natumina Lation from Tokte, Asigumba Todok Singasi, Maralgi Matik Chaba Cheirak, Peter Toklabade, Lamdamasida Yai, Hibagi Matogum, Crime Masing Handalaklagane, Crime Mayam Hengatpagi Maramasi, Case Amatobata, Matam the Changba, Speedy Justice, Speed of Maramamashuori, Maramasida, Ladiba Case Sing, Matam Chana, Lushina Balengak Judge, Awat Pasing Tuna. Mention biyu loidana mapanda thaba forensic result tuna fangnaba leibak asida DNA machine install tawdaba athuba matamta thambiyu loidana tongan ba demand kaya ma lekak ki mafam da tawrakle ngasi Vidya da thoi ba thodok se hayeng na magi da thoi hayeng na ai gi da thoi haningai leite ba akoi ngasi hayeng hai ba se leitre ba khoi gi Manipur da di nupi hatna adagi angang rep tawbana kaino taw leire khutling ga leire saisida akoi nupi akoi na kamaina mapan thokpa ngamakani akoi na kamaina hingba ngamakani aduna government gi yamna akan ba yeng samhaningi yari khaidi akoi taseng na hairabda akoi gi mihat ta singje phasi tawraga hapiro hai bisibukka ai gi site da ai appeal tawjari